ꯐꯥꯔꯁ ꯐꯨꯗ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯗ ꯑꯣꯝꯁꯤꯟꯗꯨꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯂꯤ꯫ ꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯑꯗꯤ ꯐꯤꯚꯝ ꯑꯃ ꯇꯥꯔꯣꯏ ꯈꯪꯂꯗꯨꯅ ꯇꯅꯤꯛꯅ ꯀꯣꯃꯣꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯐꯥꯔꯁ ꯐꯨꯗ ꯑꯗꯨꯗꯒꯤ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯁꯤꯂꯤꯌꯥꯗꯨ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯀꯧꯕꯤ ꯃꯍꯥꯛꯁꯨ ꯇꯞꯅ ꯇꯞꯅ ꯆꯦꯟꯊꯔꯛꯏ꯫ ꯆꯥꯟ ꯁꯤꯂꯤꯌꯥꯅ ꯀꯞꯄꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯁꯦ ꯃꯤꯠꯂꯨ ꯌꯦꯡꯉꯤ ꯇꯣꯛꯑꯣꯕ ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯤꯌꯥꯗꯨ ꯆꯥꯅ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯄꯨꯔꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡ ꯌꯧꯔꯗꯨꯅ ꯆꯥꯅ ꯁꯤꯕ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤ ꯁꯦ ꯇꯣꯛꯑꯣꯕ꯫ ꯁꯤꯂꯤꯌꯥ ꯇꯞꯅ ꯍꯣꯏ ꯕꯣꯁ ꯑꯩ ꯇꯣꯛꯑꯒꯦ꯫ ꯆꯥꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯛꯅꯔꯛꯏ꯫ ꯑꯗꯨꯅꯦꯕ ꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯤꯌꯥꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯤ꯫ ꯁꯤꯂꯤꯌꯥꯁꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯕꯣꯁ ꯆꯠꯅꯕ ꯇꯧꯔꯁꯦ ꯄꯨꯡꯁꯦ ꯌꯥꯗ꯭ꯔꯦ꯫ ꯆꯥꯟꯅ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯟ ꯒꯥꯔꯤꯗꯨ ꯌꯨꯝꯂꯣꯝꯗ ꯊꯧꯔꯛꯏ꯫ ꯁꯣꯝꯗꯅ ꯇꯅꯤꯛꯇꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯀꯣꯃꯣꯗ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯤꯁ ꯀꯣꯃꯣ ꯅꯪꯒ ꯑꯦꯝꯁꯦ ꯁꯥꯟꯒꯁꯤꯕꯨ ꯅꯨꯡꯁꯤꯅꯕ ꯀꯨꯏꯔꯦ ꯍꯥꯏꯗꯥꯏꯅꯦ? ꯀꯣꯃꯣꯅ ꯀꯨꯏꯔꯦ ꯀꯩꯅꯣ꯫ ꯇꯅꯤꯛꯅ ꯑꯗꯨꯒ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯅ ꯀꯩ? ꯀꯣꯃꯣ ꯂꯂꯠ ꯇꯧꯅ ꯋꯥ ꯊꯩꯗꯣꯔꯛꯏ꯫ ꯁꯨꯝꯗꯧꯕꯅꯤ ꯑꯗꯨꯕꯨꯔꯣ ꯍꯧꯖꯤꯛꯀꯤ ꯆꯥꯟꯒ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯅꯥꯏꯒꯨꯝꯕꯅꯤꯗ ꯃꯥꯗꯤ꯫ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯅꯨꯡꯁꯤꯗꯅ ꯆꯥꯟꯅ ꯃꯣꯏꯗ ꯊꯝꯂꯒ ꯃꯤꯅꯥꯏ ꯑꯣꯏꯍꯟꯕꯅꯤꯗ꯫ ꯇꯅꯤꯛꯅ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯩꯌꯦ ꯏꯕꯦꯝꯃ ꯑꯩꯗꯤ ꯑꯁ ꯀꯥꯏꯗꯒꯤ ꯃꯥꯒ ꯈꯪꯅꯕ ꯃꯤ ꯃꯥꯜꯂꯨꯔꯦ꯫ ꯀꯣꯃꯣꯅ ꯅꯠꯇꯦ ꯀꯥꯏꯗꯩꯅꯣ ꯂꯋꯥꯏ ꯂꯣꯛꯇ꯭ꯔꯥꯎꯗꯒꯤ ꯍꯧꯔꯛꯄ ꯃꯥꯅꯁꯨ ꯑꯦꯝꯁꯦ ꯁꯥꯟ ꯀꯣꯏꯕ ꯃꯇꯤꯛꯂꯣ꯫ ꯇꯅꯤꯛꯅ ꯑꯣ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯆꯥꯟ ꯕꯥꯠꯔꯨꯝꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯃꯊꯛꯂꯣꯝꯗ ꯀꯥꯔꯛꯏ꯫ ꯁꯤꯂꯤꯌꯥꯁꯨ ꯇꯨꯝꯃꯝꯗꯥꯏꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯒꯦ ꯍꯥꯏꯅ ꯃꯥꯁꯨ ꯕꯥꯠꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯩꯁꯨ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯃꯄꯥ ꯆꯥꯅꯔꯤ꯫ ꯆꯥꯅ ꯑꯁ ꯄꯦꯜꯂꯕꯅꯤ ꯃꯩꯅꯤ ꯀꯥꯏꯅꯒ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯟꯗꯨ ꯕꯥꯠꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯩ ꯁꯨꯃꯝꯕꯅꯤꯅ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯕꯁꯨ ꯎꯕ ꯅꯠꯇꯦ꯫ ꯆꯥꯟ ꯕꯥꯠꯔꯨꯝꯒꯤ ꯁꯣꯋꯔꯗꯨ ꯁꯠ ꯂꯩꯈꯠꯂꯤ꯫ ꯁꯤꯂꯤꯌꯥꯁꯨ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯥꯏ ꯇꯥꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯗꯨ ꯀꯅꯥꯁꯨ ꯂꯩꯍꯧꯗꯕꯅꯤ꯫ ꯃꯩꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯥꯅ ꯃꯥꯏ ꯇꯥꯕ ꯂꯣꯏꯔꯛꯄꯗ ꯃꯩꯁꯨ ꯄꯨꯡꯃꯝ ꯃꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯁꯤꯂꯤꯌꯥꯅ ꯑꯁ ꯑꯩꯗꯤ ꯐꯣꯟꯁꯨ ꯌꯥꯎꯗꯦ ꯀꯩꯅꯣ ꯃꯩꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯃꯈꯨꯠꯇꯨ ꯃꯥꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯁꯥꯗ ꯍꯦꯛ ꯊꯦꯡꯉꯨꯔꯦ꯫ ꯏꯃꯥ! ꯁꯤꯂꯤꯌꯥ ꯑꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯆꯥꯟꯁꯨ ꯈꯪꯕ꯭ꯔꯦ ꯈꯪꯅ ꯑꯣꯏꯃ ꯀꯅꯥꯅꯣ? ꯉꯁꯥꯏ ꯃꯈꯩ ꯁꯤꯁꯤꯌꯥꯒ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯊꯥꯡꯗꯨ ꯁꯤꯂꯤꯌꯥ ꯑꯃꯗꯤ ꯆꯥꯅ ꯂꯥꯎꯈꯤꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯩꯁꯨ ꯐꯠ ꯂꯥꯛꯏ꯫ ꯃꯩꯗꯨꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯁꯤꯂꯤꯌꯥ ꯃꯩ ꯉꯥꯜꯂꯛꯄꯗ ꯆꯥꯅ ꯇꯧꯔꯝꯃꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯑꯣꯏꯃ! ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗ ꯈꯨꯝꯃꯤ꯫ ꯆꯥꯟꯁꯨ ꯚꯥꯞ ꯑꯣꯏꯔꯨꯗꯦ꯫ ꯑꯣꯏꯃ ꯑꯩ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯥꯋꯦꯜꯗꯨ ꯁꯠ ꯂꯧꯗꯨꯅ ꯁꯦꯠꯆꯤꯜꯂꯤ꯫ ꯅꯣꯡꯊꯥꯡꯁꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯕ? ꯑꯁꯤ ꯈꯛꯇꯃꯛ ꯍꯥꯏꯔꯒ ꯃꯥꯁꯨ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯁ ꯑꯩꯁꯨꯕ ꯃꯇꯥꯡ ꯆꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯊꯥꯡꯅ ꯆꯥꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯤꯄꯥ ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ ꯀꯥꯟ ꯆꯥꯗꯅ ꯃꯦꯂꯩ ꯂꯥꯡꯕ꯭ꯔꯕꯨ ꯑꯩ ꯑꯣꯏꯅ ꯆꯣꯞꯄꯦ꯫ ꯑꯁꯤ ꯈꯛꯇꯃꯛ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯅ
ꯃꯤꯅ ꯏꯔꯨꯖꯔꯤ ꯈꯪꯉꯗꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯕꯗꯤ ꯌꯥꯕꯅꯤ꯫ ꯁꯤꯂꯤꯌꯥꯅ ꯑꯩꯅ ꯃꯥꯏ ꯇꯥꯒꯦꯅ ꯂꯥꯛꯄꯗꯗꯤ ꯕꯣꯁꯁꯨ ꯏꯔꯨꯖꯔꯝꯗ꯭ꯔꯤ, ꯑꯗꯒꯤ ꯑꯩꯗꯤ ꯃꯩ ꯃꯨꯠꯄ ꯕꯣꯁ ꯂꯥꯛꯈꯤꯕꯁꯨ ꯑꯃꯠꯇ ꯈꯪꯍꯧꯗꯦ꯫ ꯑꯣ ꯐꯔꯦꯅꯦ, ꯑꯗꯣ ꯅꯪꯁꯨ ꯆꯣꯠꯄ ꯌꯥꯎꯔꯕꯅꯤꯅ ꯄꯨꯟꯅ ꯏꯔꯨꯖꯃꯤꯟꯅꯔꯁꯦ, ꯌꯥꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯂꯤꯌꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯈꯖꯤꯛ ꯆꯪꯁꯤꯜꯂꯤ꯫ ꯁꯤꯂꯤꯌꯥꯅ ꯑꯁ ꯕꯣꯁ ꯋꯥꯊꯤ ꯇꯧꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯥꯟꯒꯤ ꯃꯁꯥꯗꯨ ꯏꯟꯊꯣꯛꯂꯝꯂꯒ ꯕꯥꯔꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯖꯥꯟꯅ ꯑꯩꯃ ꯉꯥꯏꯈꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯥꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯁꯤꯗꯤꯕꯀꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯖꯥꯟ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯥꯏꯜꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯖꯥꯟꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯔꯤꯡ ꯂꯥꯛꯑꯝꯃꯤ꯫ ꯖꯥꯟ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯅꯝꯕꯔ ꯑꯗꯨ ꯁꯦꯞ ꯂꯩꯔꯝꯗꯦ꯫ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯅꯝꯕꯔ ꯁꯦꯞ ꯂꯩꯔꯝꯗꯕ ꯑꯗꯨꯗꯗꯤ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯊꯧꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩ꯫ ꯀꯣꯜ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ 3-4ꯔꯛ ꯁꯨꯝ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯥꯁꯨ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯔꯝꯂꯗꯤ ꯍꯥꯏꯗꯨꯅ ꯀꯣꯜ ꯑꯗꯨ ꯑꯣꯛꯈꯠꯂꯤ꯫ ꯖꯥꯟꯅ ꯑꯣꯂꯣ꯫ ꯐꯣꯟ ꯑꯗꯨꯗꯒꯤ ꯀꯅꯥꯁꯨ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯖꯥꯟ ꯑꯃꯨꯛꯀꯁꯨ ꯑꯣꯂꯣ꯫ ꯀꯩꯅꯣ ꯁꯤꯕꯣ, ꯃꯤꯅ ꯀꯧꯏꯁꯦ ꯇꯥꯗꯖꯥꯠꯂꯣ? ꯃꯤꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯒ ꯇꯨꯃꯤꯟꯅ ꯂꯩꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯀꯛꯊꯠꯂꯤ꯫ ꯀꯣꯜ ꯑꯗꯨ ꯍꯦꯛ ꯀꯛꯈꯤꯕꯒ ꯁꯦꯀꯦꯟ 3ꯃꯨꯛ ꯂꯩꯔꯒ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔ ꯑꯗꯨ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ꯫ ꯖꯥꯟ ꯐꯤꯡꯅ ꯀꯣꯜ ꯑꯗꯨ ꯁꯠ ꯑꯣꯏ, ꯑꯗꯨꯒ ꯀꯩꯅꯣ ꯀꯅꯥꯅꯣ ꯀꯣꯜ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯁꯣꯝꯒꯤꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯀꯣꯜ ꯇꯧꯔꯛꯑꯒ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗ꯭ꯔꯤꯗꯣ ꯅꯔꯣꯟ ꯊꯣꯛꯇ꯭ꯔꯣ? ꯀꯣꯜ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯣ ꯅꯔꯣꯟ ꯊꯣꯛꯇ꯭ꯔꯗꯤ꯫ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ꯫ ꯐꯣꯟ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯐꯤꯡꯒꯠꯈꯤꯅꯨ, ꯏꯪꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨꯗꯒꯤ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯖꯥꯟꯅ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ? ꯅꯪꯒꯤꯁꯦ ꯀꯔꯦꯝꯅꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯎꯁꯤꯠꯇ꯭ꯔꯤꯔꯕ? ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯌꯥ, ꯄꯨꯂꯤꯁ ꯃꯆꯥ ꯊꯤꯀꯅꯥꯎ ꯅꯪꯒꯨꯝꯕꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯀꯩꯒꯤ ꯎꯁꯤꯠꯇꯣꯏꯅꯣ? ꯀꯩꯒꯤ ꯎꯁꯤꯠꯇꯣꯏꯅꯣꯕ? ꯖꯥꯟ ꯁꯥꯎꯅ ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ? ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯌꯥ, ꯄꯦꯕꯦꯠ ꯃꯆꯥ ꯅꯪꯒꯨꯝꯕꯅꯁꯨ ꯅꯪꯉꯛꯀ ꯊꯤꯒꯠꯄ ꯁꯥꯔꯤ꯫ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯪ ꯅꯨꯄꯥ ꯆꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯊꯨꯕꯤꯗ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧ꯫ ꯑꯉꯥꯡ ꯍꯥꯏꯗꯤ ꯅꯪ ꯅꯨꯄꯥꯗꯨꯅ ꯊꯝꯂꯤꯕ ꯀꯥꯛꯄ ꯑꯃꯗꯤ ꯏꯔꯤꯁ, ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯖꯥꯟꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯖꯕꯅꯤ, ꯃꯁꯥꯅ ꯆꯩꯔꯛ ꯑꯗꯣ ꯌꯥꯖꯕ ꯇꯥꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯉꯥꯡ, ꯊꯦꯛꯀꯠꯂꯤꯕ ꯉꯛꯇꯣ ꯆꯨꯇꯦꯛꯄ ꯉꯝꯕ ꯎꯔꯗꯦꯁꯤꯡ꯫ ꯑꯊꯨꯕꯗ ꯑꯉꯥꯡ ꯑꯅꯤꯗꯣ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯌꯧꯍꯜꯂꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯅꯪ꯫ ꯖꯥꯟꯅ ꯅꯠꯇ꯭ꯔꯗꯤ ꯀꯩ? ꯑꯩꯅ ꯊꯥꯗꯣꯛꯇ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯑꯉꯥꯡ, ꯄꯨꯂꯤꯁ ꯃꯆꯥ ꯑꯃ ꯑꯣꯏꯔꯦ, ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯪꯃꯨꯛꯃꯛꯇꯤ ꯃꯨꯛꯅꯒꯨꯝꯁꯤꯗ꯫ ꯖꯥꯟ ꯁꯥꯎꯅ ꯃꯣꯛꯑꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯕ? ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯗ꯭ꯌꯨꯇꯤ, ꯈꯪꯉꯦꯗꯅ ꯗ꯭ꯌꯨꯇꯤ꯫ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤꯗꯤ ꯏꯁꯥꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯖꯥꯟ ꯑꯩꯒꯤ ꯏꯊꯧ꯫ ꯁꯤꯗꯩꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯪꯅ ꯑꯩ ꯄꯥꯟꯅꯕꯒꯤ ꯅꯠꯇꯤꯛꯂꯣ? ꯅꯠꯇꯤꯛꯂꯕ? ꯅꯨꯄꯥ ꯑꯗꯨꯅ ꯐꯩ, ꯆꯨꯠ ꯂꯥꯎꯕ ꯑꯉꯥꯡ ꯅꯪꯅ ꯀꯥꯏꯁꯨ ꯎꯔꯗꯦꯁꯤꯡ ꯑꯩꯕꯨ ꯁꯤꯡꯅꯕ ꯁꯥꯔꯤ꯫ ꯌꯦꯡꯕꯗ ꯀꯜꯂꯣ, ꯎꯔꯗꯦꯁꯤꯡ ꯑꯩꯒꯤ ꯀꯨꯝꯍꯩ꯫ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯀꯣꯜ ꯑꯗꯨ ꯐꯠ ꯀꯛꯏ꯫ ꯖꯥꯟꯅ ꯑꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯥꯟ ꯐꯣꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯪꯈꯤ꯫ ꯃꯤꯒꯤ ꯎꯁꯤꯠꯇꯕ ꯂꯥꯛꯆꯩꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯔꯒ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯀꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯁꯤꯂꯤꯌꯥꯅ ꯕꯣꯁ,
ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯆꯥꯅ ꯈꯨꯇꯨꯝ ꯇꯥꯗꯨꯅ ꯊꯤꯜꯂꯤꯕ ꯇꯦꯕꯜ ꯑꯗꯨꯁꯨ ꯒ꯭ꯂꯥꯁꯀꯤ ꯑꯣꯏꯕꯅ ꯃꯈꯨꯠ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤ꯫ ꯁꯤꯂꯤꯌꯥ ꯄꯥꯈꯠꯅ "ꯕꯣꯁ!" ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯟꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯁꯤꯂꯤꯌꯥꯒꯤ ꯃꯀꯛꯇ ꯌꯥꯜꯂꯤꯕ ꯁ꯭ꯀꯥꯞ ꯑꯗꯨꯅ ꯁꯨꯠ ꯄꯨꯟꯁꯤꯜꯂꯤ꯫ "ꯑꯁ ꯕꯣꯁ, ꯁꯤꯗꯤ ꯌꯥꯔꯣꯏ, ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯇꯧꯁꯦ꯫ ꯏꯁꯤꯁꯨ ꯌꯥꯝꯅ ꯇꯣꯛꯃꯟꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯣꯁꯤ ꯊꯋꯥꯟꯕꯨ ꯁꯤꯂꯤꯌꯥꯅ ꯀꯧꯏ꯫ ꯑꯣꯁꯤ ꯊꯋꯥꯟꯅ "ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯕꯦꯝꯃꯁꯤꯕꯣ? ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯁꯣꯛꯂꯦ ꯍꯥꯏꯋꯥꯅꯦ." ꯁꯤꯂꯤꯌꯥꯅ "ꯀꯀꯥ, ꯋꯥꯔꯤꯗꯣ ꯑꯩ ꯀꯣꯟꯅ ꯐꯖꯅ ꯍꯥꯏꯔꯒꯦ꯫ ꯕꯣꯁꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯑꯝꯇ ꯇꯧꯁꯦ." "ꯍꯣꯏ ꯏꯕꯦꯝꯃ." ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯟ ꯑꯃꯗꯤ ꯁꯤꯂꯤꯌꯥ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯟꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯗꯥꯏꯅꯤꯛꯅ "ꯑꯗ ꯇꯥꯕ꯭ꯔꯣ ꯀꯣꯃꯣ? ꯑꯩꯅ ꯍꯥꯏꯕꯗꯣ ꯕꯥꯔꯗꯦ ꯑꯃ ꯆꯠꯂꯨꯁꯦ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ?" ꯀꯣꯃꯣꯅ "ꯀꯩꯅꯣ ꯃꯤꯁꯇꯅꯤ, ꯕꯥꯔꯗꯦ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯑꯔꯧ ꯁꯕꯖꯦꯛꯅꯤ ꯀꯩꯅꯣ, ꯆꯠꯍꯜꯂꯣꯏꯔꯦ ꯀꯩꯅꯣ." ꯑꯗꯨꯅꯦ ꯑꯗ ꯅꯍꯥꯟꯒꯤ ꯃꯇꯥꯡꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ?" ꯈꯪꯗꯦ ꯃꯗꯨꯒꯤ ꯃꯍꯥꯇꯧ ꯉꯝꯕꯤ ꯅꯨꯄꯤꯗꯣ, ꯃꯗꯨꯃ ꯂꯣꯏꯁꯤꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯃꯥ ꯂꯩꯔꯗꯤ ꯑꯩꯒꯤ ꯑꯦꯝꯁꯦ ꯆꯥꯟꯁꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ." ꯇꯦꯅꯤꯛꯁꯨ ꯍꯨ ꯀꯥꯝꯁꯤꯜꯂꯛꯏ꯫ ꯑꯗꯨꯅꯦ ꯃꯥ ꯍꯤꯡꯗꯨꯅ ꯁꯨꯝ ꯆꯥꯟꯒꯤ ꯃꯅꯥꯛꯇ ꯁꯨꯔ ꯂꯩꯁꯤꯜꯂꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯇꯥꯅ ꯃꯪꯖꯔꯤꯕ ꯄꯥꯡꯊꯣꯛꯀꯦ ꯅꯤꯡꯂꯤꯕ ꯊꯕꯛꯁꯤꯡꯗꯣ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯅꯤꯛ ꯑꯃꯗꯤ ꯀꯣꯃꯣꯗꯨ ꯂꯣꯟꯅ ꯐꯣꯟ ꯑꯗꯨꯗ ꯆꯤꯔꯣꯟ ꯇꯧꯅꯔꯤ꯫ ꯇꯦꯅꯤꯛꯅ "ꯌꯦꯁ, ꯅꯪꯒꯤꯗꯨ ꯌꯥꯏ. ꯑꯗꯨꯗꯤ ꯕꯖꯥꯔꯗ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ, ꯑꯆꯤꯛꯄ ꯇꯟꯖꯥ ꯌꯦꯡꯂꯒ?" ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯃꯣ ꯑꯃꯗꯤ ꯇꯦꯅꯤꯛ ꯍꯧꯅ ꯅꯣꯛꯂꯤ꯫ ꯁꯣꯝꯗꯅ ꯆꯥꯟ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯒꯦꯠꯇꯨꯗ ꯂꯦꯞꯄꯤ꯫ ꯆꯥꯟ ꯇꯞꯅ "ꯇꯥ ꯊꯋꯥꯟ, ꯑꯩ ꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯍꯥꯏꯊꯈ꯭ꯔꯒꯦ. ꯇꯥ ꯊꯋꯥꯟꯅ ꯑꯣꯐꯤꯁꯇꯣ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ. ꯑꯗꯨꯒ ꯑꯩꯒꯤ ꯔꯨꯝꯗꯁꯨ ꯈꯔ ꯃꯔꯨ ꯑꯣꯏꯕ ꯐꯥꯏꯟ ꯈꯔ ꯂꯩꯍꯧꯕꯅꯦ. ꯑꯗꯣ ꯇꯥ ꯊꯋꯥꯟꯅ ꯈꯔ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯣ." ꯑꯣꯁꯤ ꯊꯋꯥꯟ ꯑꯗꯨꯅ "ꯍꯣꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯑꯔꯥꯏꯕꯅꯦ. ꯑꯗ ꯁꯥꯔꯒꯤ ꯐꯤꯕꯝꯁꯤꯒ ꯒꯥꯔꯤ ꯀꯝꯗꯧꯅ ꯊꯧꯗꯨꯅ ꯆꯠꯇꯣꯔꯤꯕꯅꯣ?" ꯆꯥꯟ ꯅꯣꯛꯐꯦꯠ ꯇꯧꯅ "ꯇꯥꯗ, ꯁꯤꯒꯤꯗꯤ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦ. ꯅꯣꯡꯊꯥꯡꯁꯨ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩꯅ." "ꯍꯣꯏ, ꯐꯔꯦ ꯁꯥꯔ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ..." ꯁꯤꯂꯤꯌꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯦꯝꯃ, ꯅꯪꯅ ꯀꯝꯗꯧꯕꯅꯣ?" ꯁꯤꯂꯤꯌꯥꯅ ꯈꯨꯝꯂꯛꯇ꯭ꯔꯤꯉꯩ ꯆꯥꯟꯅ ꯍꯥꯟꯅ ꯐꯠ ꯈꯨꯝꯂꯛꯏ꯫ "ꯇꯥꯗ, ꯑꯩꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯃꯥꯗꯤ." ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯣꯡꯊꯥꯡꯁꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯦꯠ ꯑꯗꯨ ꯌꯧꯔꯛꯏ꯫ "ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ. ꯑꯗꯣ ꯑꯣꯐꯤꯁꯀꯤꯗꯣ ꯇꯥꯗꯅ ꯑꯗꯨꯝ ꯐꯅꯕ ꯁꯤꯟꯕꯤꯔꯣ." "ꯍꯣꯏ ꯐꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯟꯁꯨ ꯒꯥꯔꯤ ꯀꯥꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯊꯧꯈ꯭ꯔꯦ꯫ ꯑꯣꯁꯤ ꯊꯋꯥꯟꯁꯨ ꯑꯣꯐꯤꯁ ꯂꯣꯝꯗ ꯍꯥꯏꯒꯠꯂꯛꯏ꯫ ꯄꯥꯛꯂꯕ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯍꯥꯏꯅꯕꯒꯨꯝ ꯃꯇꯝꯒꯤ ꯈꯣꯡꯆꯠꯁꯨ ꯂꯦꯞꯄ ꯅꯥꯏꯗꯦ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯊꯥ ꯑꯃꯔꯣꯝꯗꯤ ꯍꯧꯈ꯭ꯔꯦ꯫ "ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯣ? ꯃꯤꯅ ꯍꯌꯦꯡꯗꯤ ꯑꯣꯐꯤꯁꯇꯨ ꯈꯔ ꯉꯟꯅ ꯆꯠꯁꯦꯅ ꯍꯥꯏꯈꯤꯕꯅꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇꯦꯅꯦꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯟ ꯁꯤꯂꯤꯌꯥꯒꯤ ꯀꯥꯔꯣꯝꯗ ꯀꯥꯈꯠꯂꯛꯏ꯫ ꯀꯥ ꯍꯦꯛ ꯌꯧꯕꯒ "ꯀꯩꯅꯣ ꯇꯧꯗꯨꯅ? ꯃꯤꯅ ꯉꯁꯤꯗꯤ ꯑꯣꯐꯤꯁꯇꯨ ꯈꯔ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯈ꯭ꯔꯒ ꯀꯩꯅꯣ ꯅꯪꯅ ꯐꯩꯖꯨꯞꯀ ꯂꯣꯟꯈꯠꯇꯅ ꯇꯧ ꯂꯩꯗꯨꯕꯣ? ꯁꯦ ꯍꯧꯒꯠꯂꯣ ꯇꯦꯡꯉꯦ." ꯁꯤꯂꯤꯌꯥ ꯇꯞꯅ "ꯕꯣꯁ, ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯝ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯑꯣꯐꯤꯁ ꯆꯠꯄꯗꯣ ꯉꯝꯗꯣꯏ ꯃꯥꯟꯗ꯭ꯔꯦ. ꯀꯣꯛꯁꯤꯁꯨ ꯌꯥꯝꯅ ꯆꯤꯛꯑꯦ." ꯆꯥꯟ ꯁꯤꯂꯤꯌꯥꯒꯤ ꯃꯔꯥꯏꯕꯛꯇꯨꯗ ꯃꯈꯨꯠꯇꯨꯅ ꯊꯝꯂꯒ ꯃꯁꯥ ꯁꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ "ꯑꯁ, ꯀꯩꯅꯣ ꯂꯥꯏꯕꯛꯁꯤꯗꯤ ꯃꯩꯍꯧꯒꯩ ꯁꯥꯔꯦ. ꯀꯩꯅꯣ ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯉꯁꯥꯏꯅ ꯏꯃꯥꯗꯔ ꯑꯩꯉꯣꯟꯗꯔ ꯑꯃ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯁꯦ ꯗꯣꯛꯇꯔ ꯆꯠꯁꯤꯁꯦ." "ꯌꯥꯔꯅꯤꯌꯦ ꯕꯣꯁ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ.
ngihak leiraga maina fazakini. Yade yade, se, ogolo, chanaba tokse. Boss, ai kishim tawde haibani. Kokse, khar chupagi wani. Ai kishim tawdeba, chatrasu yani ye. Oishe, fore, ada, ai angang tharaga hidaktu lehelurage. Ado kaino nang ngamdrise. Boss, isa se khar chagale. Adaga koksu si. Oi fore, ai su office timing yore. Hidakto angang tharaga lehelurage. Fojine lerim ko. Oi boss. Asi haraga chandu office na bahaidena Siliagi kadagi thokre. Chana Silia kadagi tholakpada mama ibe mathadu lembidu mayai kadu da famduna lerami. Chana Siliagi kadagi kumtharakpa ubada thadu lembina hari. Thoiba, kaino ibe madi kaida lehorage. Noibu ngasidi office tu khara ngana chatkani haina kibadaine. Chan tapna. Ima, mado ngasi masa khara ngamde hai. Adugi mada ngasidi office pase puruge toba. Ada imana kiteng simbiramo. Ahima, ai dinga side ki tholak tribadu. Ngarang office khara thengna halapadu da waram lani pothazar sanu haidana auto ko changudre. Aduga madi. Oi phare. Ado nang kanaga chatki haibano. Ima, nung thang koy ni chalage. Hoi hoi, pare pare. Nung thang do gari ka to yeng dana thawayu ko. Ima, ibe magi kada amukta changbirukige. Masangam de haribadu amukta hangbirukige. Nangshu phaja na chalu ko thoiba. Ase haram naga thadu lembidu Siliagi katam na lai. Bema, nasangam de harisibu kyam kana ngamdrage. Imaga doktor de jasiro. Silia tapna. Ima, iharni da, nachagi shithe do patautre. Iharni, dadana angang tharaga guli leheluke harambane. Ahima, guli dune yaroine ibe menangbo. Ima, se, ai keshim tautre haiba. Ada, imaga babunga sangaba machitkani haibado. Chatkani. Noi babunga igati sangaba chatlani. Ado nangi chakto imana ngasayna thongbiramabani. Ngasidi noi office na chatkani haibaduda. Ado ima leiringe sida chaktu chathoklodana. Ima, ai haujikti chaningdri oren adum charage. Hoi, phare. Ado yengoi chaktu chathoklaga hidak charaga phajana potharaga leiramko. Imungi thabakado imana laklaga loisinge ima su kuiroi. Oi ma. Hoi phare. Ado makhada noi babung na korokle ima chatlukige ko nang phajana leramko ima kuiroi. Ase haram laga mama thadu lembi tu thokre. Ngihakki matung Silia su masadu khara nungairaduna cha ising sathoklaba matung mayai kada TV yengli. Nungthilgi pung 1:30 tarakpa adwaidani Silia ki phone adu ringla ammi. Silia TV sum yenglambadagi call lakpaduda kanagi call no haina yengi. Adubu Silia gi amata ngairaba mani muktagum shenglaba makhoi imungdugina sanagumlaba Silia gina magi pokminaba mopanupa athoiba oiramni. Silia call adu mopanupa gi oirambaduda thinthaba tawduna call adu shitokhatli. Silia wafo haiba nangde phone adudagi athoibana yampingna. Iche, imado. Ase haraga athoibadu suchit kapadawna tawi. Silia pakhatna. Kini thoiba, ima kaidorage. Se hayo, ima kaidorage. Imado, kaithelda gari accident thoi. Sije hospital la lei haye. Aishu pause, auji to tabada ngari. Iche, nang yam thuna lao. Oise, thamose, ai laage. Ase haraga Silia call adu fatka e aduga mapanda tholaktuna. Daibumsa, tanong ta. Kai chakhrajano. Ase haraga imungda muk changla e onthopa haibaduni chawkhraba yum aduda leiribadu makhoi nipan mukni. Security ani nongthang amadi driver ibomsa aduga makhoi imungi makhoi mari.
ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯅꯨꯃꯤꯠꯀꯥꯡ ꯑꯃꯐꯥꯎ ꯍꯦꯛ ꯎꯗꯦ꯫